Panthou Liklamgi WhatsApp amadi Facebook kutangda thabirakpa wahangsing aikoina lottery tawraga khangatjabani masida aikoina khumbang amhodaba wahangsing mathangi chayolda soidana khumdaba honajage masigi damakta aikoibu ngakpigani aduga aikoina minute sangna tawragasu mina pambiroidra natraga yeningloidra haibagi akiba leibana aikoina ahanbagi oina question taragani thoi kaktamak lokhatjabani aikoina khumjariba pakhumsing asidi ngahak nungainaba entertainment ama oina tawjabani aduna aikoina khumba pakhumsingda pendaba natraga ningma thungdaba nungaitaba yawiragasu aikoibu ngakpinaba haiduna amukka hanna khurumjari ngasigi ahanba lokhatjariba wahang asi yaipok kakmayai nganba lorembam amasung ramanda leifamdi yawbiraktre inaw anisina punna thabirakpa wahangni pathokjarake nungsiba haibase karino aduga asengban nungsiba haibasina karino wahang anisini Paokhum mayuse nungsibagi asengba wahantok haibasidi isingi machu karino hangbagumani mi amana khumba pakhum kaidonungda khak manaba phangloi masidi yamna samna hairabada thamoidagi phorakpa ihul amani haijaningi mangonda machu leite minna uge haibasu phangloi soklo pallo su yaroi aduga aikoina leige haibasu phangloi aduga aikoina asengba nungsiba haibasidi thamoi amagi damakta awa ana thidana hiram khuding thodok khudingda kariguma kharadang orbasu saruk yaba phangjaribado mado asengba nungsibani haijaningi aikoina ningshingba yai karigi damak troi leibak upulakta kenkiba punamak lan pamba natraga lanthum pambagi damak natte masak phajabi nungsijabi helen masunglangi damaktani mathangi lokhatjariba wahang asina mungdagi gaisin ko inaw na thabirakpani wahangdi tamo aina nupi ama thamoi sengna nungsijarure manasu aibu nungsibire sahi ama hena nungsinaraba matungda mahakna aibu thadoktuna chatkre kari maramgi damak aibu thadok pirambano haibasu khangdre mabu halakpa ngaikhisira natraga kawresira khanbada awaba amoye tamona afaba pautak amatang bibira o haiduna haibirakpani aikoigi inaw gaisingi wahang asidi aikoina ani ahum thokna khanaba yagadra khalli aikoina ahanbada nupi asina ahen pamduna chatkiba ama aduga ani subadana nangu matam lenbagi oina nupiduna nahakpu nungsiba saramba oirambasu yai punamak asidi nakhoi anigi laibak tinadabagini adugo nahakna mabu thamoi sengna nungsijarabasu atopa leikonda satkhibi mabu ngaibagi mahutta tingkhang amana yurabadi tingkhang amana hallu hainabasu lei inawgi awabado kakthokpa tambiraga anauba punsi ama nahona hobana thagadra khanje mathangda lokhatjariba wahang asina yaipoktagi ajoi kobi inaw mana thabirakpani aina nupi ama nungsijarure adubo manadi aigi maramda kaisu khande phongdokpadi ngamde phongdokluragasu aremba tagadra khallubada langtaknaraba thamoise kamdauna themjinjagadage Paokhum tabu ngaijari Paokhum bibira o haibirakpani phongdokpa ngamdraba aikoigi inaw ajoigi nungsiba aduna adumak awaba oiduna leigadabagi saruk amuktang phongdoklaga laibak yengbiyu haijaningi yarakloidra haibagi akibaduna mang thabirabadi mai pakpa wagani haiduna aikoina su khanjai tumbada malaknagani haiduna kirabadi aikoi tumdaba taribra amuktang phongdoklaga laibak yengbiyu soidana yarakani haiduna su khanjai aduga anauba nungsibagi pandum ama hangba haubiyu mathangi wahang asina thongjudagi ichanna thabirakpani wahang pathokjarke nungsinabase ahenba yam pamise kaigino aigi nungsinajaba nupa ama lairami chahi ani khara hena khangnarami chahi ani pharakpada magi imana aibu amuktang unasi hairaga unare adugi matungda khara lairaga magi masadi thabak tawbanina thabak tawba nupi pami haire adugi matungda ikoi ani kainare haibasini
ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯅꯨꯡꯁꯤꯕꯗ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯗꯕꯒꯤꯅꯤ ꯈꯟꯖꯩ ꯄꯩꯁꯥ ꯄꯥꯏꯕ ꯂꯟ ꯊꯨꯝ ꯂꯩꯕ ꯃꯤ ꯈꯛꯇꯗ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯍꯟꯕ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯇꯥꯠꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯊꯣꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ ꯏꯆꯟꯅꯕꯨ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯄꯥ ꯑꯗꯣ ꯅꯪꯒꯤ ꯆꯩꯅꯥ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯃꯈꯣꯏꯁꯨ ꯈꯪꯂꯛꯄ ꯑꯣꯏꯁꯅꯨ ꯂꯥꯏꯔꯕ ꯂꯩꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯊꯤꯕ ꯂꯩꯕꯒꯤ ꯐꯖꯕ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯣꯏꯁꯅꯨ ꯍꯟꯗꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯅꯣꯡꯗꯝꯕ ꯇꯦꯟꯁꯨꯕꯝ ꯂꯝꯁꯥꯡꯗꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯍꯪꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯅ ꯃꯔꯝ ꯍꯪꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒꯤ ꯋꯥꯍꯧꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯗꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯤꯔꯦ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯣꯡꯗꯝꯕꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯍꯦꯟꯕ ꯈꯔ ꯁꯣꯏꯗꯅ ꯇꯝꯂꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯂꯥꯞꯅꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯧꯅ ꯈꯪꯂꯛꯄ ꯑꯣꯏꯔꯒꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯨꯝꯕꯪꯅꯗꯨꯅ ꯏꯅꯥꯎꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯄꯤꯔꯒ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯌꯥꯅꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯟꯗꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇꯒꯤ ꯃꯥꯟꯖ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯄꯥꯊꯣꯛꯆꯔꯛꯀꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃ ꯆꯍꯤ 2 ꯐꯥꯔꯛꯂꯤ ꯅꯨꯡꯁꯤꯅꯔꯛꯄ ꯃꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅꯗꯤ ꯑꯩꯕꯨ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯌꯥꯗꯦ ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯂꯦꯞꯄꯤꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯃꯠꯇ ꯃꯍꯥꯛꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯣ ꯍꯥꯏꯕꯤꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯗꯁꯨ ꯅꯨꯡꯁꯤ ꯍꯥꯏ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯗꯤ ꯈꯪꯗꯦ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯑꯇꯣꯞꯄ ꯈꯪꯅꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤꯔ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯅꯤ ꯃꯥꯟꯖꯕꯨ ꯅꯨꯄꯤꯗꯨꯒꯤ ꯑꯍꯟꯁꯤꯡꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯤꯗꯨꯅ ꯅꯍꯥꯛꯄꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯃꯤꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯩ ꯏꯅꯥꯎꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯇꯧ ꯈꯔꯗ ꯅꯍꯥꯛꯀ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯊꯕꯛ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯊꯧꯅꯥ ꯂꯩꯕ ꯇꯝꯕꯤꯌꯨ ꯅꯍꯥꯛꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯏꯅꯥꯎꯅ ꯅꯨꯄꯥ ꯊꯣꯛꯂꯕ ꯏꯅꯥꯎꯅ ꯊꯧꯅꯥ ꯂꯩꯔꯕ ꯅꯍꯥꯛꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯐꯪꯒꯅꯤ ꯈꯟꯖꯩ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯅ ꯔꯣꯕꯤꯟ ꯋꯥꯕꯒꯥꯏꯗꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯒꯦ ꯈꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯑꯩꯒ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯕ ꯆꯠꯄꯗꯤ ꯐꯪꯈꯤꯗꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯩꯗꯤ ꯑꯩꯅ ꯌꯥꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯈꯤ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯍꯣꯠꯅꯖꯈꯤ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯝꯗꯕ ꯂꯩꯔꯤ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ ꯃꯥꯕꯨ ꯂꯧꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯤꯗꯨꯅꯗꯤ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯌꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯈꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯕꯤꯒꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯧꯅꯥ ꯂꯩꯕ ꯇꯝꯁꯤ ꯂꯥꯞꯈ꯭ꯔꯕꯤ ꯃꯉꯣꯟꯗꯒꯤ ꯇꯥꯗꯕ ꯅꯨꯄꯤ ꯑꯃꯇꯪ ꯈꯪꯅꯕꯤꯔꯒ ꯏꯅꯥꯎꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅꯁꯨ ꯏꯅꯥꯎꯅ ꯈꯟꯕꯤꯔꯨꯔꯕꯅꯨ ꯐꯤꯂꯝꯗ ꯂꯤꯂꯥꯗ ꯗ꯭ꯔꯃꯥꯗ
ꯑꯁꯤꯒꯨꯝꯕ ꯉꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯉꯥꯏꯕꯁꯦ ꯑꯣꯏꯕꯗ ꯈꯔ ꯋꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯕꯗ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯃꯊꯪꯒꯤ ꯋꯥꯍꯪ ꯑꯁꯤꯅ ꯃꯦꯀꯤꯁ ꯂꯩꯐꯝꯅ ꯀꯣꯏꯔꯦꯡꯒꯩ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯇꯥꯃꯣ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯖꯔꯨꯔꯦ ꯃꯉꯣꯟꯗꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤꯟꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯕꯒꯨꯝ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡꯁꯤ ꯑꯩꯕꯨ ꯊꯧꯑꯣꯏꯗꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯍꯥꯏꯍꯟꯒꯗꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯦꯀꯤꯁꯄꯨ ꯅꯨꯄꯤꯗꯨꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯅꯐꯝꯗꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯅꯥꯎꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡꯌꯦꯡꯕꯒꯨꯝ ꯇꯧꯔꯤ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯨ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅꯤ ꯏꯅꯥꯎ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯉꯥꯏꯕꯤꯌꯨ ꯑꯗꯨꯒ ꯏꯅꯥꯎꯅꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯏꯅꯥꯎ ꯇꯛꯄ ꯇꯛꯀꯟꯁꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯀꯛꯆꯤꯡꯗꯒꯤ ꯕꯥꯏꯍꯦꯁ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯍꯪꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯌꯥꯕꯤꯔꯛꯇꯦ ꯃꯁꯤꯕꯨ ꯑꯩꯍꯥꯛꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤꯔ ꯑꯁꯨꯝꯅ ꯍꯪꯕꯤꯔꯛꯄꯅꯤ ꯏꯅꯥꯎ ꯕꯍꯦꯁ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯥꯅ ꯂꯦꯞꯆꯕꯅꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯏꯅꯥꯎ ꯕꯍꯦꯁꯅ ꯉꯝꯕꯁꯨ ꯌꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ ꯑꯇꯣꯞꯄ ꯈꯪꯅꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯐꯕꯇ ꯁꯔꯨꯛ ꯑꯣꯏꯖꯅꯤꯡꯕꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯅꯗꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯂꯒꯅꯤ ꯈꯟꯖꯩ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯏꯅꯥꯎ ꯕꯍꯦꯁ ꯍꯟꯗꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯀꯣꯀꯣꯆꯥ ꯁꯣꯏꯕꯝ ꯂꯩꯐꯝ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯍꯪꯗꯤ ꯇꯥꯃꯣ ꯅꯅꯥꯎꯅ ꯅꯨꯄꯤ ꯑꯃ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯌꯥꯝ ꯅꯛꯅꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯑꯩꯒ ꯆꯍꯤ 7-9 ꯈꯦꯠꯅꯩ ꯅꯨꯡꯁꯤꯕꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯤꯖꯕꯅ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯅꯥꯎꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯀꯣꯀꯣꯆꯥ ꯊꯣꯛꯆꯣꯝ ꯅꯨꯡꯁꯤꯕꯗ ꯆꯍꯤꯒꯤ ꯈꯦꯟꯅꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯩ ꯂꯩꯀꯥꯏ ꯑꯣꯏꯔꯕꯁꯨ ꯀꯣꯀꯣꯆꯥꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛꯇꯪ ꯀꯣꯛꯅꯕ ꯅꯨꯄꯤꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯒ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯋꯥꯕ ꯀꯌꯥꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯅꯤ ꯈꯟꯖꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯅꯍꯥꯛꯅ ꯎꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯑꯃꯨꯛꯀ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯈꯟꯖꯩ ꯌꯦꯛ ꯁꯥꯂꯩ ꯁꯥꯒꯩ ꯄꯨꯟꯗ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯍꯟꯗꯛꯀꯤ ꯋꯥꯍꯪ ꯑꯁꯤꯅ ꯁꯥꯖꯤꯁ ꯈꯥꯟ ꯋꯥꯡꯒꯣꯏꯗꯒꯤ ꯏꯅꯥꯎ ꯑꯁꯤꯅ ꯊꯥꯕꯤꯔꯛꯄꯅꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯇꯥꯃꯣ ꯅꯅꯥꯎꯅ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯃꯇꯝꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯃꯁꯤꯗ ꯑꯩ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯛꯊꯣꯛꯄ ꯌꯥꯒꯗꯒꯦ ꯅꯅꯥꯎꯗ ꯄꯥꯎꯇꯥꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯏꯅꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯌꯧꯗꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯂꯦꯟꯕꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯌꯥ ꯄꯥꯝꯗꯨꯅ ꯅꯍꯥꯛꯄꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯗꯤ ꯇꯧꯕꯤꯒꯅꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯟꯊꯨꯡ ꯌꯧꯒꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯧꯅ ꯑꯃꯨꯛ ꯍꯧꯍꯟꯅꯤꯡꯉꯤ ꯐꯠꯇꯕ ꯅꯤꯁꯥ ꯆꯥꯗꯨꯅ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕꯗꯤ ꯈꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯅꯤꯡꯉꯤ
Tamo ngasigi awoy bu question asidi aihak isagi oina hangjarage aihak sakthi kusu mui tamo na si ubiri duni adubo aihak ti nupi masak phajaba kusu ngoba yamna pami maramdi aigi isa masak phajanaba masi nupi masak phajabana aibu karamne ahangadage pautak amatang pibiyu mantraga laibra hojega sum puja kharage sakthirabashu tunggi generation gi khallaga phajaba nupi pamliba ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯒꯤ ꯋꯥꯈꯟꯕꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯐꯖꯕ ꯑꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯑꯃꯝꯕ ꯂꯩꯕꯒꯤ ꯑꯉꯥꯟꯕ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯊꯤꯕ ꯂꯩꯕꯒꯤ ꯐꯖꯕ ꯂꯩꯕꯅꯤ ꯉꯧꯒ꯭ꯔꯕ ꯐꯖꯒ꯭ꯔꯕ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯤꯟꯕꯥꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯁꯝꯕ꯭ꯔꯨ ꯑꯗꯣ ꯑꯃꯨꯕꯅꯤ ꯑꯃꯨꯕ ꯍꯥꯏꯕꯁꯤ ꯑꯊꯤꯕꯅꯤ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯔꯥꯁꯤ ꯍꯥꯞꯂꯤꯕ ꯑꯗꯨꯗꯤ ꯑꯃꯨꯕꯗꯨꯒꯤ ꯃꯄꯥꯟ ꯍꯥꯞꯆꯕꯅꯤ ꯑꯗꯨꯅ ꯑꯊꯤꯕ ꯐꯖꯕ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯂꯥꯞꯊꯣꯛꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯦ ꯊꯣꯏꯗꯣꯛꯅ ꯁꯛꯇꯤ ꯊꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯌꯧꯅ ꯈꯟꯊꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯈꯟꯖꯩ ꯅꯣꯡꯃꯇꯪ ꯅꯥꯟꯅ ꯀꯦꯕꯤꯔꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯇꯪ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯊꯃꯣꯏꯗ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯇꯪ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯒ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤꯗꯨꯅꯁꯨ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯌꯥꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ